अहानबदे यामना मरुइबा अपडेट खरा थमजगे UNC ना ngasi नुमिदांग वाइरम पुंग तरुक फावबगी मनुंग दा मी थादोकनबा मतम थाकिबा अदुगी मनुंग दा लेमहौरिबा नागागी पास्टर अनि याउना पुन्ना मियै तरुक अदु थादोकदबनी हाइना FNCC ना अकनबो वाफम थमख्रे लोइना लाइंगाकना थादोक असिदा पाइखतलिबा थाबोकसिंग असिसु पेनिंगाई ओइदे हाइरे ngasi Thawbal Bazar ki dukan amadi potfam phamba phambi mayamna Thawbal Bazar asidagi niyomgi wangmada 0 kilometer da bisal ama hangdorakpaki mayok ta kaithel gi ima mayamna rally ama satuna deputy commissioner Thawbal gi office tamna khongjang sangsim gadawri ngarang amasung ngasi gi lona ba hingnong yaipung 12 gi minute taraga mangaram satwa matam da Imphal West district ki singjamai somtham laikai ma pada bom ama pokai khre bom pokai badu da miyoi ama laikidre police ta gi phangma paw asina hai laikidraba miyo ado haujuk phawbuki oina masak maming khangba ngamdri thaudok adu da makhong ani panba gari ama su akaya toidokhi haire laikidraba miyo ado motorcycle ama tongduna lakhibani mahak bom adu putuna lakpa da soibadagi pokhairakpo oiramgani haiba yai haina thajanari adum oina mak haujuk phawbuki oina subsabo official report phangba leitri laikidraba miyo adu gi thawai yaudraba haksang ado rims ki mirel sangda thamkre haina police ki pawasina makatari aduga maru iba update amana ngasi tuibong bazar miyoy ama siduna lairamle odi chatuna sibo oiramgani haina thajanari nungsita miyoy marfuga mapan siri Uttar Pradesh ta akhak arau amasung akanba nungsit yauna nong chubada miyoy marfuga mapan tongan ba thodok ta sire hari nonglai nungsita u tek tuna yum amasung gari da nansilakpa yumgi faklang ningthairakpa amadi braja tabana chingma thodok singna miyoy sing asi shikibani Prayagraj ta miyoy kungama thu siduna khwaida yamna sokpa district oiki Santa Ravidas Nagar Fatehpur Mirzapur da mathang sina miyoy taraga mari taraga mathoi amasung tara sikhi hokiba pung kun mari da Uttar Pradesh ta akhak arau yauna chukiba nongna sa san maga taraga mari susihan ki India Meteorological Department IMD na Uttar Pradesh yauna India ge awang thangba sarukta makha ta na nong chukiba yai haina miyam na Jackson wa thamki hauji UP gi mari leina ba department singna nonglai nungsina so olaba mafam da chatuna miyam gi mateng pangba amasung rescue operation chatha ba hokre makha ta na nonglai nungsit Taurabadi mi sibagi chang hingalakpa yana lay hari. Church ki leader ahum hat khiba lengang namyat pasingi mathakta kan mathabak lokhalu. Manipur da maite amasung Kuki gi marakta kanglup ki irang laita handaba chahi ahum faraklaba matung da irang asi mathang sanduraktuna Manipur pumba mai chakhanaba kanagumba kharana atamnana silabra haibagi akibalai masigi sum mathakta kanagumba khara gi thawil sinna state asida khundariba furup masal gi marakta lam munabagi mairi ama chusinuna Kuki gi lam Naga gi lam amasung Maite gi lam haina yenthoknaraki Manipur haibasi kaiba yadaba punmagi maralni haiba kauthohankre asumna chahi asigi February 9 da Litan police station gi sarai khongda thokiba khana chainabagi thodok amadagi yummai thanaba tangkhulga Kuki ga muknabagi thodok sing thoklaki March 18 dagi kun fawba sina kaithal Sirakong village ta kangbu ani gi marakta kan manongmai kamnabagi thodok sing thoki amana amagi mi faba haunaraki amasung hatpasu yaunaraki irang ase asum pakthok chawthoraktuna April 19 da Litan police station gi mayada laiba TM Kasom rota Kuki khulai paibasingna ambush tawraktuna naga micham ani hatki asumna tangkhul naga amasung Kuki unaba yadabagi fibam ama uba fanglaki thodok sing asigi matung tarakpada Kasom kulen maikaida naga kangbu amana ambush tawduna tangkhul naga gi miyoy ahum hatki hokiba numit kharani asidagi Indo Myanmar border da laiba namli wangli amasung jechoro da Kuki khulai paibasingna attack tawduna yum humfugi mathakta mai tharamki asumna yamna sathiraba irang mayam ama mathang thoraklibasi thingnana balaingang na yamna kana honaringe gi chairakta Kangpokpi district ki Kotland manakta sakangda bakulai paiba miyoy kharana ambush tawraktuna thadau Baptist church ki luchingba ahum hatkhre aduga makhoiga puna lakminaba Kuki mari na soki athokdo asigi paw hek tabaga Kuki kangbuna Nepali amasung mau kangluf ki miyoy yauna luhongba chaluba konsa khulgi nupi angang kunga mathoi Kuki khulai paibasingna kidnap tawraga puki madugi pawdu hek tabagi senapati maikaida Kuki micham Miyam kudnga humdoi naga kangbuna amuk fazilaga thamkre mataw asumna kangluf amaga gimi fazinaduna anauba kangluf ki irang ama tholakadra haibagi mipaiba ama kanna pognaraki asumna yamna kanna mipainairingai gi chaira asida numidang pung 3:45 tarakpada Imphal Khopum lambida Kuki khulai paibasingna oigani chingnabasingna ambush tawraktuna chiru naga ama hatkre aduga maki nupina fibam luna soktuna laikanari sanglaba chahi ahum asi maitega Kuki ga gi marakta thokliba kangluf ki irang asi laksin mangamdana lairi mapung oina central government na tawgadaba thaba amata tawde khulai paiba mayam ama chingi lamda maning tamhanbadagi ngasidi Manipur pumba mai chakhalakle kangluf ki irang asi tamna sanduraktuna tangkhulga Kuki ga hairambadagi haujingna amuk Kuki ga Naga ga su kangluf ki irang asina konselakle
tamthiraba thodok-sing asi mangjawna thohalamdaba haibadu yabadu adum thadoklaga thambadagi micham miya mathang hanarakle central government ti adum chenkigani adum nanthokigani aduga chenba yadana lehaugadawribadi manipur lengakni leibasigi constitution na piriba mathau mangam adu khangna mathau tawba amachangi center da asum ngairaga leiba pauktak launanabada honaduna leiragadi manipur mai chakpa tabani areiba pambai Putho'u condemn tawbana kanaroi hospital da asopan yengmana kanaroi asiba masing thibana kanaroi khudakta police commando thajilu central forcing thajilu nongmai paiba lona yadaba thabak tawba micham miyam hatpasing adu amamamta oina lauthabagi matam oire makhoigi mathakta logi oiba akanba thabak hek lokhatriba makhaidi manipura ingtapa purakloi haibase lengangna khangbiba chumi central government na pamlibadi manipura na mihat pung ohenba aduga mayol lamdana malemgi super power oibaduni state asida la horiba lal hoba sing namthanabagi damakta aikhoi pumnamakpu human experiment ama oina changeng chatharibani aikhoina kaplaga makhoina noklamgadawribani makhoigi langda thuraba manipuri sing hogat pibagi Thaudang kanbibagi thaudang manipur lengangna lofam thoi manipur da thokliba phibam asi afaba natre au bahanabagi phibam da laknare aduga pumnama asibu laksin gadaba government na karimata tawba ngamdragadi kanana micham miyam gi punsi kanma ngamgani amaromda state asida khunda minariba pumnamakso hanglai oiraganu mina sanaba yaba kangbu oiraganu makhoina nakhoibu loisiningma matamda loisinma ngami haibasi hayeng da ngairabani khangadabani Nakhoina micham haliba khuding ina khoiso awaba tagadaba kuidrabani ikuidana security force na mi hatpagi pau taraklagani masi nakhoina sinjaba masagi mang thijabani matang asida panjaningba wafamdi manipura ingtapa phibam ama lehengi haiba taragadi tampakta tawriba asigumna chingdaso lo lei haiba khangalu leingakna terroristing fau khudakta khongul liyu Miyamgi awabasi kokhalu micham nungai halu haijaningi Mai hauriba Manipurgi wathok laksil haudrabadi puba thangba ngamdaba miyamgi ihau lakpiyai CPI Nambo Local Council gi 54 suba aduga Kumbi Local Council gi 50 suba conference pangthok tuna hawjik mai hauriba Manipurgi wathok asi ningthina control tawduna laksil haudrabadi puba thangba ngamdaba miyamgi ihau lakpiyai haina phongdokre CPI State Council के Office Secretary na thadorokwa cherol na hai Nambol Council की pangthokiba conference ta saruyakhiba singna state asigi hojik oriba phibam kupna khanakhibaga loinana karigidama Kuki militant sing laksin bangam dribano maitai da landarambadagi nagada muk landakre phibam asi dingthina control tawhodrabadi hojik mai horiba asi hena kudongthiba puba thangmangam loidaba miyamgi ihau lakpi ai haina phongdokre hairi thadau Christian lining gi luching mamioi ahum ngarang hatkhiba naga ama hatkhiba mioi Kaya Fajan Punsin bagi thaudok thokre masi mang Manipur gi oriba phibam hena lusil laklabadi haina su phongdongnaki tronglaubi gi thaudok ta angang ani hat khibada chena ba mioi sing hojik fawba phaba ngamdana leiribasi home department ki ason bani haina lawi thaudo adu da chena ba sing athuba da faduna logi oiba cheirak pi gadabani asida sunatana wathok kaya thoklibasi dingthina laksin bangamnaba law and order gi phibam fagana ba state lengang na khanaba thorang paikatpam thoi Chief Minister Waikem Chana Laibak Irang Hobak Ngaibiganu Haina Sufongdugnaki CPI Nambo Local Conference Party Luchingba Mongjam Nichi Chandra gi Yumda Pangthoki Maduda CPI Nambo in charge M Joy Kumar Amadi State Secretary A Navachandra na Chingba Party gi Luchingba kaya sarukyaki Conference aduda case Ranveer na political report aduga guna na organization report suputhoki aduga Laikhidraba party gi members sing amasung tholiba irang asina maram oiraga laikhidraba singi mafamda ikai khumnabasu utki hari Kumbi Local Council gi mifamda su State Secretary Athokpam Navachandra Bistupur District ki Secretary Sarat State Executive Member K Bimol amasung TS Megachandra su sarugyaki conference aduda census ki matangda kupna khanakhibaga loinana mitop ni chengna khanglaba sing khandok labab tungda census pangthong na ba demand tawbaga loinana niyom chumna miyamna apambagi makhada ningthina census tawhogdrabadi hena kanba irang lakpi ai haibagi wafam phogdongna ki hari atopa amana misi mina yawba thodok kaya thoragli basi ningthina laksin bangamnaba state lengana khanaba khongthang paikhatkadabani haina su demand tawki Jinping na Taiwan gi matangda Donald Trump da akanba wafam thamkre US amasung China yeknaba oiroidabani partner oigidabani haina China gi President Xi Jinping na US President Donald Trump da phongdokrabasu luchingba ni na wari sanarakpa Taiwan gi matang puthurakpada Xi Jinping na Taiwan gi issue asidi China na haksina lawi Taiwan gi matang da US amasung China na mukna bathoklabadi kaidongnungda afaba oiroi amasung China na compromise tawroi haina Trump ta akanba wafam thamkre chahi mapan gi matungda Beijing da leiba Great Hall of the People da luchingba adina unaduna wari sabada Iran gi lan
US amasung China gi lalon itiki oibalan artificial intelligence AI gi matang da laiba ani na ehen batana ba amasung Taiwan na chingba issue sing puthok tuna khanakibani Xi Jinping na Trump ta hai US amasung China gi marida Taiwan gi oiba wahang asina khwaidagi maruiba issue di issue ase bulaiba antibagna Haisikna amasung Cheksinna yengsilabadi US amasung China gi bilateral oriba mari chakolakani natrabadi US amasung China ungkhanarakuna achauba conflict ama thorakpa yai madu oiba tarabadi pumnamaki khudong tinai oirakani haiki Xi Jinping gi wafam sing asina Donald Trump na luchingba US administration na Taiwan da US $1 billion gi khulai pibagi manglan adu kaihalagadra natraga maning halalagadra haibase achauba wahang ama oirakle Hawjik faubagi oinadi Donald Trump natraga mahaki administration dagi masigi matangda wafam amata fongdorakiba leitri CBI na Red Thakhre Anil Dhirubhai Ambani Group ki company ama oriba Reliance Communication gi fraud case amaga mari lainana Central Bureau of Investigation CBI na Mumbai Gurugram amasung Bengaluru na chingba mafam tareta Red Thakhre Red Chathakibasi kumja 2015 dagi 2017 faubagi manungda company asigi CEO CFO amasung director na chingba oiramba miyoy singi mayumdani Red asi Mumbai gi CBI case singi special judge na issue tawba sas warrant singi mata makadani Red Chathakiba adu da chingnaningai oiba polam kaya fagat pangamle amasung makata na thiba humbagi thabak chathakigani haina CBI gi maikai dagi fongdorakli Kangpokpi District ta Thadau Church leader ahum hatkibagi thawung akanba mawngda condemn tawi Maitai Alliance Ngarang Kangpokpi District ta terrorist attack ta Thadau Church leader Reverend Dr. Bumthang Sidhau Reverend Kaigau Lun Lobum amasung pastor Paugau Len Sidhau hatkiba amasung atopa mangana sohankibagi thawdo adu akanba mawngda condemn tawi haina Maitai Alliance na thadorakpa cherol amana hairi cherol aduna makha tana hairibana laibak thiba thawdo aduna miyamna man of peace amasung peace negotiator haina khangnaba Thadau Baptist Association gi hawjik president aduga Manipur Baptist Convention gi general secretary oiramba Reverend Bumthang Sidhau yauna atopa church leader ani hatkibagi thawong asi mara leijadaba micham miyamda attack tawbadana chana lamdam asida nungsi chanana leiminaba santi amasung reconciliation gi value sing aduda attack tawbani mamang chahi 2025 ki March tareta New Delhi da Maitai Alliance amasung Thadau NP Manipur ani na senduna pangthokhiba community understanding program pangthokhraba matungda alliance asigi maikai degi Thadau miyamgi asi Manipur integrity ki damak chapchana lepaga loina na lamdam asida laiminariba community singi marakta santi amasung nungsi chanaba puraknaba honariba kangbu singni haina leptana miyamda fongdoktuna lakhibani alliance asigi maikai degi makhata na hangningli banai Thawdoksing asi Kuki oina masak khangba tawroidabani 1987 matamdagi hauna any Kuki tribe haina kauriba Kuki National Community sing asina lamdam asida nai tanaba honare haibasi Thadau singi maikai dagi Manipur government ta kayara khana cheksin warol thamduna lakhibani lamdam asida santi puraknaba mamang chahi August 13 da Imphal da pangthokiba community understanding program da saruk yaba laklamkiba Thadau Literature Society Assam ki chairman Mekam Jamhau Kuki militant sing na tamthina hatok khibagini ngarang Thadau church leader sing da ka henba thawong sing chathakiba terrorist group sing adu kana no haiba masak khangdokna balainga ki maikai digi michang mikhai nai da bamongda investigation chathagadabani laiba asigi lairiba lona thawdo asida chenariba mara laiba miyoi sing adu fagadabani doinana maduda chenariba group adu lona yadaba terrorist organization amani hana lauthokadabani central amasung state government ani gi maikai digi lamdam asigi mara leijadaba micham miyam sing ngak senba ngamdaba law and order maintain tawba ngamdaba amasung tangdu laita bahanjinna ba khongthang sing paikhatpa ngamdaba si yamna hakchina lawi laibak thiba thawdo adu da laikhidraba imung manung amasung Thadau Baptist Association na nangliba awaba sing aduda Maitai Alliance na sarugyari laikhidrabagi thawai na sembiba mapugi khuyada ingna chingna lairunaba amasung attack aduda soklaba sing athubada fagalaknaba sembiba mapugi mafamda thawni jari hari BJP lenga asi terrorist lenga ni hana lauthokpa yare MLA ki Megachandra ngarang Kangpokpi district ki manung chanba Kojim amasung None district ki manung chanba jawjang tek ta thokiba misi minagi thodok sing adu yamna laibak thiba amani lamdam asida hawjik lairiba BJP lenga asi law and order mapung fana maintain tawba ngamdraba terrorist ki lenga ni haina CLP ki leader K Megachandra na fongdokre laibak thiba thodok sing asida soktuna sija hospital da laikanariba sing adu ngasi yengsinba chatkhiba khongchat amaga mari lainana K Megachandra na wafam asi fongdokibani Maang na makata na haiki badalamdam asida nongma kangna terrorist sing da chatharak pathabak thawong sing lefan bangamdaba amasung thabak chachaba miyoy kaya ambush tawduna haliba terrorist sing adugi mathakta lenga asina kari su tawba ngamdre Manipur da justice leidre ngasina kari thokani hayengna kari oigani haiba ngamdraba phibam asida lamdam asigi miyamna lenga asigi mathakta karamna thajaba thamgadawriba no hawkiba chahi 2023 gi May 3 dagi tholakkiba irang asi chahi 3 helaklaba fawba lenga asina kari gumba makal amatagi daita lawba ngamdre Asiguma lenga asi leibagi kari wahan thok lairibagi issue ama tholakpada madugi achum aran puthokna bahona bada
NIA da sinagani haina hekta leithokpa asina mioiba aikoina hingliba asi ex gracia gi damakta hinglibra haina sudainga ki mathakta hangki Panba yabadi MLA Mega Chandra ngasi khongchit adugi manungda kangpokpigi ambush ta soktuna laikanariba thadau furuf ki mioi thangtin len kunthraga nipan gaumang kunga taruk amasung haupu yangkhai yauna none district ki manung chanba jaujang tekta ambush chatharakpadagi soktuna hospital asimakta laikanariba chiru naga furuf ki mioi Olive Jatung amasung Aroma Jatungi hakchangi fibamsu hakthengna yengsinki doinana soklabasing adu layingbada mating oinaba MLA gi maikai angamba sel gi mating supiramki Kulai paiba singna Wilson thanga hatkiba anina soonkiba condemn tawi ngarang numidang pung 3 taba matamda Done district ki Khopum police station gi manung chanba jaujang te Kuki village amasung dongsai rongmai khulani gi marakta kulai paiba singna attack chathabadagi lawbukta lawsururaga halakpa dolang kholdagi Wilson thanga lekhidaba aduga Olive Jatung amasung Aroma Jatung anina nongmaina panan sokibagi thawdo adu civil society organization Tamenglongna akanba mawngda condemn tawi Loop asina thadorokpa cherol amana haribana Wilson thangana lekhidabada imung manungna nanghoriba awabasingda saruk yari loinana soklabasing adu athubada farakpa oirisanu haina sembiba mapugi mafamda thauniri Nongmagi suraga chariba lawmisingda attack tawba haibasi yamna pangdaba amasung mioibagi lichatki wangmadani asiguma hingsagi thawongsing asina kanglupsinggi marakta nungsi chanana laiminariba fibamsing asida chauna akiba pihale thawdosigi matangda michang mikhai naidaba enquiry chathaduna mara laibasing adu faduna matik chaba chairak pinaba Manipur lenga amasung mari leinabasingda apil tawri loinana laikhidrabagi imung manungda ex gracia pinaba amasung soklabasing aduna mapung fana lemna layengnaba khangali asiguma hingsagi thawongsing aduda mari leinaba khudingmangna punna lepminanabasu apil tawri hairi